ꯂꯥꯛꯑꯗꯤ ꯐꯦꯡꯗꯣꯛꯑꯝꯃꯁꯦ ꯐꯦꯡꯗꯣꯛꯑꯝꯃꯁꯦ ꯊꯥ ꯑꯝꯗ ꯁꯨꯃꯥꯏꯅ ꯃꯔꯤ ꯃꯉꯥꯡꯇꯪ ꯀꯧꯕꯤꯔ ꯂꯣꯏꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯉꯝꯖꯕ ꯈꯔꯗꯪ ꯃꯤꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯒ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯋꯣꯛꯀ ꯁꯟꯒ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦ ꯁꯂꯥꯛꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯤꯇꯪꯒ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯁꯦ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯍꯜꯂꯛꯀꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯑꯃꯣꯝ ꯁꯣꯃꯣꯔꯖꯤꯠ ꯏꯅꯣꯏꯗꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯟ ꯂꯩꯐꯥꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯒ ꯄꯨꯟꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤꯀꯣ ꯁꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯑꯔꯣꯏꯕꯁꯦ ꯑꯃ ꯊꯥꯡꯗꯣꯛꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠ ꯑꯅꯤꯗꯤ ꯍꯦꯟ ꯆꯥꯒꯨꯝꯁꯦ ꯌꯥꯝ ꯆꯥꯗꯕꯤꯗ ꯆꯝꯐꯨꯠꯅ ꯍꯧꯖꯤꯜꯂꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯇꯣꯈꯥꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯇꯣꯈꯥꯏꯔꯣ ꯆꯥꯛꯈꯣꯝ ꯆꯥꯎ ꯆꯥꯎ ꯀꯤꯛ ꯅꯝꯁꯤꯜꯂꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯃꯩ ꯆꯠꯂꯦ ꯐꯖꯅ ꯍꯥꯎꯋꯦ ꯁꯂꯥꯛꯇꯨꯒ ꯄꯤꯔꯛꯑꯣ ꯃꯍꯤ ꯈꯔ ꯍꯥꯏꯔꯛꯑꯣ ꯃꯍꯤ ꯐꯪꯗ꯭ꯔꯦ ꯆꯝꯄ꯭ꯔꯥ ꯁꯨꯝꯕ ꯍꯩꯅꯕ꯭ꯔꯥ ꯍꯩꯅꯩ ꯁꯨꯝꯗꯣ ꯅꯪ ꯍꯩꯅꯕ꯭ꯔꯥ ꯍꯣꯏꯅꯦ ꯕꯦꯛ ꯇꯥꯕꯅꯤ ꯅꯩꯈꯥꯏꯅꯕ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯐꯝꯖꯜꯂꯨ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔ ꯂꯩꯔꯕꯅꯤꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯤ ꯄꯤꯔꯛꯎꯔꯥ ꯌꯥꯅꯤ ꯍꯥꯎꯔꯦ ꯁꯂꯥꯛꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯏꯔꯣꯝꯕꯗꯁꯨ ꯆꯥꯟꯅꯗ꯭ꯔꯣ 이것만 되면 그런 사이에 먹자. ꯁꯣꯏꯅ ꯍꯥꯞꯄꯩꯅꯦ
Siloi span liter mầm thơ chập chán. Dạ, để sao thì tải chân đi. Nhà mặc kia. 이건 많이 못 살. 소금이 quá tồi. 소금 rất là La để bình tô mà chứ. Đừng có mà. Con có phải làm. Cô làm được không? Sao cái là cái. Sao mà sai đâu. Tao mua. 남자가 그래당. Xin mình nghĩ ra là một. Siloi làm cân. Mà đi được ăn được. 이제 다음 다 그만나 머리를 망상 고기 열어라. 양배 하면 되고. 남자가 그래당. 남자 가당. Chắc hơn lâu rồi. Chắc hơn lâu rồi. Chắc hơn rồi, giảm một tí nữa đi qua. Rồi yên thuốc. Đi. Ini ngam dulu, Pak. Nó không sân hay cái nào nào. Trong những trò. Semut. 이건 뭐지 목 살. Trông xe. Không kia. Rồi. buồn mình nói chừng mà ăn nhau thì nó sẽ được. Câu được bộ sản. Câu được bảo. Đã mà cua thì đuôi video thì được. Mẹ em chi cha rồi kìa quả. Mà tôi ăn nhau thì ya kiến với ta. Mấy cái đó là chụp trở ra. nào lên mà lâu không gì quả. Thì lâu bảo mình thì lâu sẽ lên đấy.
ꯃꯣꯔꯣꯛꯁꯤꯗꯤ ꯈꯤꯇꯪ ꯂꯧꯊꯣꯛꯀꯦꯀꯣ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯍꯣꯏ ꯆꯥꯛꯈꯥꯎ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯝ ꯆꯥ ꯉꯝꯗ꯭ꯔꯦ ꯆꯥꯛꯁꯦ ꯆꯥꯃꯟꯈ꯭ꯔꯦꯕ ꯁꯥꯁꯤ ꯆꯥꯁꯤꯜꯂꯨꯅꯦ ꯆꯥꯒꯦ ꯆꯝꯐꯨꯠ ꯃꯍꯤ ꯆꯤꯡꯉꯒꯦ ꯆꯤꯡꯉꯣ ꯆꯤꯡꯉꯂꯣ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯔꯣꯛꯀ ꯁꯥꯈ꯭ꯔꯦ ꯀꯥꯏ ꯎꯃꯣꯔꯣꯛ 7 9 ꯑꯣꯏꯅꯤ ꯁꯤ ꯌꯥꯝ ꯊꯥꯛꯆꯜꯂꯤꯔꯣ ꯆꯥꯛꯁꯦ ꯑꯩ ꯖꯒꯥꯗ ꯂꯣꯏ ꯂꯩꯍꯧꯕ ꯋꯥꯅꯤ ꯑꯩꯁꯨ ꯌꯥꯝꯃꯛꯇꯦ ꯆꯐꯣꯡ 2 3 ꯑꯩꯁꯨ ꯈꯛ ꯌꯥꯝ ꯉꯥꯏ ꯆꯠꯂꯛꯇ꯭ꯔꯦ ꯉꯥ ꯀꯨꯝꯒꯦ ꯇꯧꯕ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯆꯝꯄ꯭ꯔꯥꯅꯅꯦ ꯆꯝꯄ꯭ꯔꯥ ꯆꯥꯁꯤꯟꯕꯗꯣ ꯆꯝꯄ꯭ꯔꯥꯁꯨ ꯂꯩꯔꯦ ꯊꯣꯏꯗꯤꯡꯁꯨ ꯍꯥꯞꯄꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯄꯨꯂꯞ ꯌꯥꯎꯍꯜꯂꯕꯅꯦ ꯑꯩ ꯌꯥ ꯀꯨꯝꯃꯛꯄꯩꯅꯦ ꯁꯥ ꯉꯝꯗꯦ 이런거들이 야 그래도 못 잡아 뭐니 이런 거 하지 않아 ꯌꯥꯗ꯭ꯔꯦ ꯆꯝꯐꯨꯠꯁꯤꯗꯤ ꯍꯣꯠꯅꯔꯒꯦ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯏꯟꯖꯥꯡ ꯈꯤꯇꯪꯁꯨ ꯁꯥꯏ ꯑꯗꯨꯒ ꯏꯔꯣꯝꯕꯁꯨ ꯁꯥꯏ ꯁꯥꯏ ꯑꯁꯥꯕ ꯀꯥꯔꯦꯍꯦ ꯁꯤ ꯆꯥꯔꯣꯏꯗꯧꯕ ꯃꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯉꯥꯅꯨ ꯇꯧꯅꯤ ꯃꯔꯨ ꯃꯟꯕꯗ ꯁꯤꯅꯤ ꯁꯤꯗꯤ ꯍꯣꯏ ꯇꯧꯔꯣ ꯇꯧꯔꯣ ꯂꯧꯁꯤꯜꯂꯣ ꯅꯪ ꯈꯔ ꯂꯧꯁꯤꯟꯅꯁꯤ ꯀꯩꯅꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯈꯔ ꯇꯧꯔꯦ ꯑꯁ ꯃꯍꯤ ꯀꯩꯀꯥ ꯃꯌꯥꯝꯁꯤꯗꯤ ꯂꯥꯁꯇ ꯂꯩꯍꯧꯔꯤꯁꯦ ꯍꯩ ꯃꯍꯤ ꯇꯧꯁꯟꯗ ꯌꯥꯔꯣꯏ ꯁꯤꯗꯤ ꯊꯝꯒꯠꯂꯦ ꯂꯣꯏꯁꯟꯁꯤ ꯅꯥꯟꯅ ꯀꯩꯅꯣ ꯄꯞꯅꯨꯛ ꯅꯣꯏꯗꯅ ꯆꯠꯁꯜꯂꯣ ꯑꯗꯨ ꯆꯥꯔꯣ ꯁꯤꯝ ꯂꯧꯕ ꯌꯥꯏ ꯆꯠꯁꯤꯜꯂꯣ ꯋꯥꯍꯩ ꯃꯌꯥꯝ ꯅꯣꯏꯁꯨ ꯃꯔꯝ ꯀꯩꯝ ꯅꯠꯇꯦ ꯁꯤꯗ ꯂꯩ ꯄꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯆꯥꯁꯤꯜꯂꯣꯅ ꯑꯩꯅ ꯈꯨꯅ ꯁꯨꯝ ꯏꯟꯕ
거의 요래. loisꯜꯂꯒꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅ ꯃꯊꯪ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ